Kurumzre, ISTV News Bank Tabu Punapur Taramnoxre, Hosahan with the Singamuru box and Lubisi. Swine flu taking October Sarkar Sub-Sabatavak local cray. Manipuri Women's University Lingnaba ISRD Minister na Kangalak Lady Hena, BJP National Spokesperson Tarun Bizena Fangdokre, Amade, Yoksang Numit Humnisen before the talk about accident sing that Mui Humpurom Asopan Nakre. How's boxing Sandro Pizri? Manipuri Han boyna swine flu positive oiba nupi matengna badagi sarkari makai dige local from topopun locally haina health services ki director Dr. Okram Ibom Sana Fundurli ISTV News ka akana unabada director Ibom Sana housing is a hospital da layang lebi nupi sigi pipam to pahidak sarkar piri Mark the Natana, Mark Nathan Leruba, Doctor Nurse Young Mui Kungamari, swine flu vaccine captocre, Atopasingaba, Anaba Yorpada, Pinana Hida, Fluvi, Marankaina stock the Tamle, housing like a Naribi, Nupi Masagi Oina, kidney sopanabum oiduna, hemodialysis story, Mark Tata Rongi, Mamang da Sikim the Salu Habi Paule, Mawanda Matokram Lena Sisang Lapano, Habi Kungul Tiri, Kanagumba, Akanba, Muida, Matamkara Naramlaga. Haksang Sondana, Lady Bimonda, Sango Badigi, Fudropo, and Amayabi Singnably Hari, Meamna, Lok Laho, Torpomatamda, swine flu, Erongani Haina, Hector Singnaba, Pokpig and Hana, Director Ibom San Fondorli. Hiramasida, Reporama. Miyamna yamna kina launa riba swine flu haiba laina si mioi chamagi manungda marfu mangadi masa nai khangdana mato mata phaki haina health services ki director Dr. Okram Ibom Chana Fongdokre Nazima ki office pangthoki ba paumi sing unabada magna haikibada swine flu haiba laina si icham chamba laiho makhalamni laiho hobaga loinana khongnau naba haksang thindokpa sor honba wabana chingba laiong leirabadi aspirin acetyl salicylic acid yaudaba crosin makhal sing sarga yumda layeng bayai singnaba leirabadi hospital natraba sumari leinaba district singi monitoring cell singda pau pibi gedabni haiki magna makataratuna crosin sarabasu henjilaglabadi department gi maikedigi flu vir na chingba hidak sing lem na piduna layeng gani Masidagi henjilaglabadi test tawduna asengba khangdoklaga isolated ward leiba loinana ventilator leiba rims natragana jenims ta thamlaga layeng gani haike laina si leire haiduna sumioi khudimak marks upagi darkar oide sumnatangi naraba mioi adukhak uplaga yagani haike Laina si sanglak tanaba mipung kudimak vaccine kapagisu darkar oide sumnatangi laina asina naraba mioi adubu layeng gadaba mioi sing khaktabak vaccine asi kapkadabani haike paningai leite number 1 da masi ayamana hidak sukta chadana mathanda phagibana 85% ni mathanda dum phagibelena ni number 2 da hidak ki su akhoi mara kaina lere henjelapa kamgi number 3 da hen henjelapa kamgi su akhoi state da isolation ward kari kari su loin ready dele akhoi private hospital ki mioi kharna masi state ta phangde moida da phangni adana aran ba paw ma pi bidi ma pakhana ba si tobigano masi state medical college ani makta akhoi director sin da loina confirm to ga so hambi ba dum yagani loina full facility le na kadam certificate adaga amana masi homo pithegi hidana panmanga me na mayam si khara akhoi homo bidi kana da yomjale ba paw tanare madu su aran ba paw ni akhoi government of india guideline da homo pithegi hida pi have instruction amatali Director na makataraduna hauzik lanai hospital da laying duna leiribi nupi asi toina nungsa tiningai oidre swine flu ga mari leinaba section thorang lokot pa yaba sing media gi thongda miyam da toina khangalabasu hospital asina taramdre swine flu ni chingnaba anaba ma leiraga department da pau pirak tabagi matangda tigalagani hospital asinatana isolation ward laite haina miyam da kihan bagi damakta ain gi oiba thabaksu lokot kani haiki loinana rims tagi kari maram gi damakta lanai hospital amada anaba si thadokibano haibadusu tigalagani haiki salmada lei haiba pili filmsi mardi hoji stable way do hana mana khamang pasingana da khangmani mindin mitare ni nipani mawang changrabani ado masi numi faus da koina masi koina health authority de notify torom da basigi koi maram do tigale kari maram gi do expansion call tawri aduga magi condition de stable loiri hoji ma ventilator de le do ga sumaji masa phanele ago ado na ta ba koina kabo sindagi ngara koina delivery halakpa suspected case ma sebal thage adu report koina ado na ta ba auto report ma te officially confirm phang Swine flu asi ngakthok naba madi masibu thengnanaba health department na chapchaba sem saba loiduna thabak locally haina magna makhata na phungdoki hauji Manipuri waina akhoi number 1 da
ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇꯥꯃꯤꯐ꯭ꯂꯨ ꯑꯗꯨꯒ ꯃꯥꯒꯤ ꯚꯦꯛꯁꯤꯟ ꯃꯥꯛꯁ ꯑꯗꯨꯒ ꯄꯥꯔꯁꯣꯅꯦꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯒꯣꯔꯃꯦꯟ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯣꯏꯅ ꯄꯤꯊꯔꯒ ꯊꯝꯈ꯭ꯔꯦ ꯇꯦꯁ ꯇꯧꯅꯕ ꯀꯤꯠ ꯁꯤꯒꯨꯝꯕ ꯃꯣꯏꯒꯤ ꯍꯥꯞꯅꯅꯕ ꯁꯤꯒꯨꯝꯕꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯤꯔꯦ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯔꯤꯝꯁꯀ ꯖꯦꯅꯤꯝꯁꯀꯗ ꯇꯤꯞ ꯇꯣꯞꯇ ꯂꯩ ꯃꯣꯏꯗ ꯐꯨꯜ ꯐꯦꯁꯤꯂꯤꯇꯤ ꯂꯩ ꯑꯗꯨꯒ ꯋꯤꯠ ꯚꯦꯟꯇꯤꯂꯦꯇꯔ ꯐꯦꯁꯤꯂꯤꯇꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯝꯃꯤ ꯑꯗꯨꯒ ꯁ꯭ꯇꯦꯠꯇꯁꯨ 24/7 ꯃꯣꯅꯤꯇꯔꯤꯡ ꯁꯦꯜ ꯍꯥꯡꯉꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯍꯥꯡꯉꯒ ꯊꯝꯃꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯚꯦꯟꯇꯤꯂꯦꯇꯔ ꯑꯃ ꯂꯩꯔꯒ ꯂꯩꯇꯕ ꯖꯒꯥꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯥ ꯑꯃ ꯈꯥꯏꯗꯣꯛꯑꯒ ꯌꯥꯝꯅ ꯁꯤरिꯌꯁ ꯑꯣꯏꯕ ꯚꯦꯟꯇꯤꯂꯦꯇꯔ ꯗꯔꯀꯥꯔ ꯂꯩꯔꯒꯅ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁ ꯖꯦꯅꯤꯝꯁꯇ ꯄꯨꯈꯠꯂꯛꯄ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯖꯒꯥꯗ ꯑꯗꯨꯝ ꯇ꯭ꯔꯤꯠ ꯇꯧꯅꯕꯒꯤ ꯐꯦꯁꯤꯂꯤꯇꯤ ꯑꯩꯈꯣꯏ ISTV News Gidamak Aikogi Paumi Michael Zit Amadi Sana Jawbag Loinana Paudum Jariba Sunil Kumar ISTV News Imphal Manipur Sarkar na swine flu tingna ba chapchaba thabak athubu matam da lokhat kadabani haina CPI Manipur State Council gi Comrade N Mangina ISTV News ka unabada phongdorle laina asi lawna ganba ama oibana talaina lobu sumloi laina asina naraba myoi singi asangba senfam sarkar na lemna puthok kadabani haike Hojii aikoi si jo hospital da layeng dun lagi ba si masih kita makta su aikoi sarkar na madugi reimbursement na cingba aikoi to bang thoi madam di hari belaina si di amna thuna longna gan ba santokan ba adum belaina amani na yoy gi punsi mang ba ba sing ko dong thira ba tanja sida kana bumba sen thum lejita ba lai ba imung amada tho obadi sarkar gi department ki oba hospital sing sida aikoi designated hospital sing ase masida hari masiki kulai amadi hida doctor na chingo tik cha na leram tik cha ba leram da tarabadi makoi sing ado layang bangam da gi atubo dam da laina ase masina pak chana santo ko ya ba gi khudong thiba leigani maram aduna aikoi masigi Manipur Sarkar amadi medical department aikoi na appeal tawri madu dabi tawri communist party na aikoi khudakta aikoi darkar punam ase thambam thoi amadi aikoi juji mo lanai hospital da laying ase masigi khorsa khuding magado madu state sarkar na bukum thoi Hauji yaksang matam oibana thabal chongba madi lekai da pangthonariba sport ki thorom amadi miam tinbagi thorom yamna toina pangthokpana laina se laina sandrokpa yabagi oithokpa leibana mari leinaba sengna hena kanba miang sanga ningi haina makai kya dagi phondonarli Manipur da nupi singi oiba Women's University ama lingnanaba ISRD Union Minister Srimati Irani na khanglapa leire haina BJP ki national spokesperson oibata natana Rajya Sabha ki MP oriba Tarun Vijay na ISTV News ka unabada phongdorkre Namit humni ki Manipur ki khongsata ngarang Imphal thunglakiba Tarun Vijay na ngasi BJP Manipur Parties ki official sing unaki unabaduda BJP Manipur Parties ki President T Sauba General Secretary M Asni Kumar madi Media Affairs Secretary L Basanta Sharma susulgaki ISTV News na hangba wahangi pakum piraduna yaksang kumaiga mari leina na Manipur ki tungan ba association singna mapam da pangtholiba sport meet kaya yenglure Bharat ki atai mapam da pangthopa Holi Festival ga Manipur da pangtholiba siga yamna khenaba lei festival manung da angang simbu sport ki movement sagat pada sport meets yawba si anova experience ni haiki namit kharni gi mamangda Manipur ki tungan ba issue singi matang da parliament question kaya rest toki masi Google ke khutang da uba fangani Manipur da Women's University ama lingna ba Union Minister ISRD Smriti Irani da proposed to bulai kre Mark unaba matam da Women's University asigi detail project ama semna na ba khanglaki wafamasi BJP Manipur Parties ki mioi singda tu khangan baga loina thu matam da project report semna na ba thorang torgani Hariba University ase performing arts amadi academy da focus tobani haiki We want it to become one of the finest states in the country, a great gateway to the East Asia, tourist center, knowledge hub, and I have also proposed in my speech, and my HRD Minister Smriti Irani ji has asked me to prepare a project report. I am revealing it here. For the first time, I did not disclose it to you also. To create a great women's university for Manipur. It must have focus on performing arts as well as academics.
Sir, I have proposed this in Parliament and HRD Ministry has taken note of it. Only BJP can change the destiny of Manipur. Okay. MP Tarun Bizay na makataduna Manipur ge praja singi aningba apamba ningba tungan bahibasi BJP khaktan ngamgani Congress Party asi asa laitraba amadi senja Tumjada Harab government ni Prime Minister Narendra Modi na awang nung poki station da akanabam iyang sangle Manipur ge talent lairaba na singi thona lingjal mapung pana season bangamdri khwaiding libadi lupa crore kaya thadaduna Manipur da Sport University lingna ba paisa pirage harba fawada thabak paikhatpa ngamdaba Congress government asi Bharatiya state singa yangnabada ikaininga ni haike. In the holy festival, I have seen thousands of such associations, sports organizations who hold on their own sport competitions, and from young age, Manipuri child is grown to be a sports person. But in the absence of any encouragement from state government, their talent remains hidden. Central government has okayed the great plan of a sports university for Manipur. But the most unfortunate part is that while the center is ready to give all help, money, start building the university, start training the young Manipuris, but this government must be the only government in the country which is unwilling to utilize that money for the good of Manipuri youth, and no land has yet been earmarked. Under the dark age of Congress. Amaromda Imphal manungda leiriba Turel khonungda ising fazana chalan bagi mahota amot akai langthapam oina leiriba se Congress sarkar gi damakta yamna ikaiba phawi Turel khonung lu nana thamna ba BJP na river cleanliness programs paikhalagani phangdoke. The river of the city clean, it has become a dustbin. Then it has no right to stay in the power. The party, I have discussed with party president Chauba Singh ji, and under his dynamic leadership, I think we will take up the river cleanliness program also under the Modi ji's Swachh Bharat Abhiyan. And that will be a challenge to the state government. Like we are cleaning Imphal river, we will clean Manipur also from all the dirt and filth that Congress government has accumulated. Ngasi yaksang numit humni suba fawda tungan ba lambi gi accident da mioi homfu sokpadagi hospital da laikan kre police department na yaksang manung da accident thopgi sang hanthana ba akan ba section thorang lokhatuna ain gi wangmada gari thobu sing thingna ba honari ngai serakta accident thopgi sang hangalakli ngasi ISTV news da rim samedi Imphal hospital da setuna thizluba matam da hauji fawda mioi homfu accident thokpadagi laikan kre ka hena sokba mioi tara CT scan logduna langbagi thabak sathari hari hauji yaksang manung da lambida gari thoriba singi mong matau yenglurabadi yaksang numit mangani fawbadadi accident thokbagi sang hangalakpa yabagi film da lady Welfare Association for the Brides Manipur gi patrons member oiramba Dr. Salam Ibohul Singana laikidabada association asina awawa phondorli maana laikidabada imung manungna nanghoriba awabadasu association gi member singna saruk yari hari hauji pawgi martana timba brem tang nopani se break matung da taram no muksari tha sigi manga dagi hauna numit ni supna helakandi gi hauna sang laisram khulda ahal tarani toy apopa maruf hauna sangna marfu manga suba lamta thabum lining mi from apokpa sahirol marfu manga gi lining thorom ngarang loisingtre haudopagi mi from aduda ahal tarani toy apopa maruf hauna sangi lusing alt nauria amusna United Committee Manipur UCM ge president Yumnam Navsendra Maites Iruf Imphal ge president Yungkhaibam Singkhai Nganban Luang language expert Dr. Thoksom Sindramari Apo Bomrok ke president Nomai Kakfam Puthibana Singba Myoikyana Sarwaki Loinana Thoromasida Manipur Tripura Assam Hozai Amadi Atai Mafum Kya Dagi Myoikya Susurgaki Tarungi Sarwamo Oina Lining Health Noria Fellow Iramba Isai Singh Cassette Amasu Fonki Haudopagi Thoromda Fambals Ira Thoram Minkhai Loba Amadi Apo Maruki Apunba meeting Amasung Miteis Maruki Fibam
तानब अमदी नैनब थोरम सिंह पांगथोकिबा थोरम असिग मरी लेना लाइनिंग हेल्थ नौरिया फ्लो चैरिटेबल ट्रस्ट की मैनेजिंग निंगथोगजम चौबा ख्वाई नुंगजेन सिंथालुफ की तेंसुबम लेसेंबा अमदी थवाल लुफ की नौरिया अहल सिंबा म्यूक्याना वाफम क्या फोंदोकी यूसीएम के प्रेसिडेंट यूनाम नबचंद्रना यूसीएम न मणिपुर अमदी मपालदा लेरिबा मैतै सिंगना मसागी नाट कल्चर अमदी लाइनिंग लाइसोल सौखनबा अंगम थाक्ता होनरी अदुबो मैतै सिंगना करिगुंबा लाई इराटपा मतमदा अफबा मओंगदा तुंग कोइगदबा लाइनिंग लाइसोल पांगथो हनिंगमगी अपांबा फोंदोके लोइसिनबगी थोरमदा नारिया अमुसना आर्काइव्स के डिप्टी डायरेक्टर अब्दुल कलाम MNF के प्रेसिडेंट सिंगसुबम ओंगबी वांगम्बी पांडम के एग्जीक्यूटिव एडिटर नमोइजम तोंबा अमदी एडिटर गिल्ड्स के प्रेसिडेंट मुबिन सिंह बम्यो क्याना सरुआकी अब्दुल कलाम ना मणिपुर स्टेट आर्काइव्स ना लोरिबा थौदांग असी मणिपुर गित नतना मालेमगी हिस्ट्री गा मरी लेनबा पोलम सिंह प्रिजर्व तौदुन थबले मणिपुर स्टेट आर्काइव्स ना मरु ओइना पुया सिंहबु ngak सेनुन थमले हाइखे ngasiyu uripok asom lekai maning lerekta leiba UBI bank ke manager oiramba yengkhom janki singa koba mioi amage yunggi geta bom ma yanduna lerambadagi police ki bomb squad na soingam yauduna lokthokre asara woksingna urakpa bom adu KCP Red Army haina irambada natana last warning haina sutharami hari thaudosi matangda Imphal police station na case ma lokhatkre थौंग अदुबु यानिंग द फोंगदोक्तुना उरिपो असोम लेकाई द वाकन मिफम चेथखरे उरिपो असोम लेकाई उरिपो तखिलमम लेकाई उरिपो ममंग लेकाई अमदि उरिपो मनिंग लेकाई गी मैरा पाइबी सिंना वाकन मिफम अदुदा सरुगाकी उरिपो असोम लेकाई मनिंग लेरक मैरा पाइबी गी सेक्रेटरी एस सरोधनी ना फोंदोरपदा थौंग असि यानिंग दे महाक्ति थबक्ति पोथारब नोइनी असिगुंबा थबक असि मतुंगदा अमु अना तौबिगनु हाइखे उरिपो असोम लेकाई द लेबा सिरि यंखोम जानकी गी यमदा हाइबदि गेटा मसा खंगदबा सखंगदबा खरना बोम लांसन बिरमले अदुगा हाइदबनि पा सिदि UBI बैंक की मैनेजर मोइना थबक पुरमी माउजु थबक तगी पोथारबा इसम चंबा लेकाई गी धर्म कर्मगी थबक माइपुना लेजरबा मिसंगनि अदुना सिगुंबा सेंगी कारबारसु यावजदबा करिमता यावजदबा हलसिदा सिगुंबा गेट द बम थमजन बिरमबा से सिगुंबा चिटन तो बिरमबा से किसिलिना अमदी इबुं बासिंगना सिगुंबा थबकसिंग असे मियामदा अकीबा पोपा तुजंबा पोपा सिगुंबा थबकसिंग असे अमुकना तौबिगनु हाइना कोइना ISTV थुंदा निसिंगजे सेल कया संगना इम्फाल मनुंग सेंखिबा ट्रैफिक सिग्नल ngasi phawba sizinaba yaduna leiri loinana zebra crossing leitabana lambida khudongthiba kaya thole hiramasida report ma इम्फाल मनुंगदा गाड़ी मसिंग हेंगलपना मरम ओइदुना ओइरकलिबा ट्रैफिक की सना कांगलोल असि मपुंग फाना फेल ओइबा अमगी पांखक ओइरे मरी लेनबसिंगना मेन पावर वाटपना मरम ओइदुना ट्रैफिक ngak senbada khudongchadab lei hairbasu मधु कोखननबा ngamnabagi damakta lupa kaya sangna thamkiba ट्रैफिक सिग्नल अमसुंग डिजिटल ngasi फाव सिजनबा यादना लेरी हाउसिंग मरु ओइबा लंबी सिंगदा जेब्रा क्रॉसिंग अमा फाव लेते मसिना मरम ओइदुना लंबीदा खोंगना चटपसिंग सरोग लानबा होनबदा अवाबा अमसुंग खुदोंथिबा कया तोखली मियामनसु ट्रैफिक रूल थुगाइदुना अमसुंग सिग्नल जंप तौदुना चटपा असिना मरम ओइदुना खुदोंथिबा थोकनबगी अचौ मरम अमसु ओइरी रोड डिवाइडर सिंग नेमसलकपा अमसुंग नुमिदांगी मतमदा उदबा असिना मरम ओइदुना लंबी चटपदा साउना खुदोंथिबा असु ओइहल्ली नाकल अमरोमदा स्ट्रीट लैम्प सिंग अयाम यारक्तबा अमसुंग मई गांदबा असिना मरम ओइदुना खुदोंथिबा थोकनबगी मरम अमसु ओइहल्ली मरी लेनबा सिंगना यंगसिनबिबगी खुदम अमा फाव लेबा उदे ट्रैफिक पुलिस ना खोंगलिबा सेंफम सिंग करम मवोंग सिजनरी हाइबा मियामगी वहांग अमा ओइना लेरी पुलिस मॉडर्नाइजेशन दा ट्रैफिक पुलिस चु सरुक अमा ओइबना मियाम की खंदुना मतम चानब मवोंग पुखतनबा होनबगी तंगाई फदबा अदु लेरे पाउदम जरिबा माइकल जीवनाम ISTV न्यूज इम्फाल All Manipur Minor Irrigation Department's Employees Association gi saigi mifam pangthokuna lesengani taratruk fawgi thau punanaba as Sanjitpur President H Baleswar General Secretary oina khankhre hoji pawmakna tinba bremam kalomni se Lengshin Birao, Sarma Opticals BT Road Imphal na Anoba Chahi 2015 changlakpagi special Amukasona Taranoksari
Manipur inner line permit system sana hangadabani haina Joint Committee on Inner Lines Permit System amadi masigi student wing amadi women's wing yauna tongan ba organization kyana demand toriba issue asigi dama housing sathriba assembly session sangdo kibada MPP na thagat phongdokre party ke president and Sobha Kiran na ISTV news ta phongdokpada handaki session asida ILP gi damakta miyam gi apamba fangangani haiba thazba lei haike aikoina khangan jingnumadi Maharashtra da BJP amasung Sibe Senana San hatpa cow slaughter thingi bani san haibse Hindu singi yamna sacred animal ni si hatpa si hatlaga chabasi pura thingi bani aduga Manipur da aikoina yengadabadi cow haibasiga aikogi indigenous people of Manipur haibasiga kanane hen maru oibage haibadun kan pusinjering de Maharashtra da sanharpa thinge aduga Manipur gi elhomi sing indigenous people sing si ekoiji refugee in our own land ekoigi lammakta da ekoiji refugee on ga tore Assam da Assamese sing Tripura da Tripuri sing refugee on basumaina on ki dore haibasi thingbasi da Manipur sarkar gi kari leibano Maharashtra da sanhatpa thingaga Manipur da Manipuri hanaba thingbasi lokhatpa ain gi oiba thong lokhatpa si kari akaiba leibage haibasi Manipur People's Party gi maikai degi Manipur sarkar da koin hangjaning bo homni CPI gi lusingba Fairozam Parijat na laikhidabada MP Dr. Thoksom Mainana awa phongdokre laikhidraba Parijat Manipur miyamga yamna nakna leiramba lusingba mani mana laikhidaba si Manipur gi oina sauna mangjabani laikhidraba gi thawaina ingna sikna leirunaba thongniba loinana imung manunggi awabadasu MP na saryari hari All Manipur nupi marup nasu Fairozam Parijat na laikhidaba awa phongdokre Manipur miyamgi lusingba oiramba lairba lomi sinmi singbu yaifan bahonaramba maruina nupi bu manaba thak amada pukana bahonaramba lusingba mani mana laikhidaba nupi marufna minute ani tumina left na isorgi mafamda thongni ki hairi Yumnam palo mamang laikai dagi Thangjam Mangijawgi Loinabi Nauroibam Ningol Thangjam Ongbi Thambal Devi Sakibtang Marigi Ayupung Mapal Muktaba Matamda Mayumdagi Thokibadagi Hanjalaktre Hari Mark Sahi Nepumdoirom Shuri Hari Mark Fit Manga Inci Ani Wangi Masam Teli Mana Thokiba Matamda Fanek Higo Masetki Pink Masugi Furit Malitki Komla Masugi Fim Inki Kanaguma Sing na Tengna Birabadi Manang Pa Police Station Natraga Mobile number 8974543913 da pau pibiu hari haukiba sagol se numit ki numidang wairam pung 3 minute kuntrarom tabu matamda sarangpat maning lekai da leiba kharibam hemanta singa gi loinabi kaisam ningol kharibam ongbi surjalata mayumdagi thokibadagi mafum khingdana mangkhre mark sei taramapal rom sure thokiba matamda lei masugi phane ama setki hegok masugi Kudang asangbi purit nama litki chocolate masugi inafim inki mark fit mari inci terulom wangi kanagumba na nupi sibu tengna birabadi mobile number 89740426111 natraga manak nakpa police station na pau pibiu hari Lamdam asigi nupi kunaina yalongai dagi hauna lebaki damak lor liba top pathurangbo malemgi nupi gi numit lisingani taramanga na lakpada pripakna ikai kumna utpagaloina yaifa pauzil pirakli lofasigi assistant secretary publicity and propaganda lebangakpa luwangi serolamana kanglai sanu singi maribak ningjaba mama leba nungsijabi ihau asidi yamna top amani masidi pari puri gi oiba top liklongi saru ama oibida natana mahosagi saktamna pirakliba top khudam amani Kanopok Esagui, Kongdafam, Oribama, Mahusagi, Salolgi top Tungnafam Oriba Lamdamasida, Ate, Tawai Panbamasung, Pandabasengi, top Magun, Chen Bagumna, Magun Kenriba, Muibo, Oina, Pipakna Loduna Ikai Kuno Uli, Ningtam Iho, Kanba Lamdamasida, Mayang Lad Migi, Tamtirba, Awat Anegi, Mayokta, Mayrapai Oina, Torok Tuna, Muibigi, Hakka Mari Lenena, Mut Minegi, Tongbu, Singnabangam Li, Loilam, Lengak Lol, Singnabaga, Mari Lenena, Torliba, Awat Ane Singi Mayokta, Nupa, Kunaina, Pangtopangam deba, Todang Kaya Kangle, Ima Singna, Tobangamli, Senbalongi, Asoba Todang Sing Sanora Singna, Taina Digi, Hauduna, Purpagum, Kunayamasung, Lebaki, Tawai Sing the Asoba Todang, Lodun Lakli, Lebak Ning Togi, Lengak, Todagi Makada, Miamgi Apamagi Mayokta, Yatang, Loktropa, Natraga, Tabak, Tawang Sing, Satarapa Ladabadi, Madu, Lemeren Bina, Lusingba,
Paza Sanglgi Tak the Kanaduna Levaki Ning Toda Wafamadu Amuk Hana Kanabinaba Natraga Yatangadu Handok Hanaba Miamgi Apamu Oina Tangatpa Ngamaliba Asima Kanglei Lengak Lesem Londa Kanglei Sanura Singa Soba Mapam Kanbani Hari Asigomba Kanglei Sanura Singi Katopagi Top Topa Kongtang Asima Nasigi Kanglei Ima Singna Maning Tamba Mama Lebak Kanabagi Pari Purigi Lilam Set Oina Mirol Kayagi Kutang Lana Lutongi Igi Isial Center Kibagi Top Topa Puarigi Lilam Set Adumakni Haina Lowi Hari Dunana Lilam Set Asimakna Lisingama Samapal Subnamari Masung Lisingama Samapal Kontramapanda Kanglei Sanura Singna Katopaga Luinana Loilam Lengaki Mayokta Mubugi Haki Lanteng Oina Nupilan Mai Pakna Tengnaba Ngamlakimani Adubu Manungamasung Mapalgi Pibam Singna Ngasigi Awanba Ahong Luinana Sanura Singi Mapamda Itil Piriba Sina Kanglei Sanura Singi Punsirolda Puarigi Lilam Zetka Mami Samjin Hanbangambagi Sang Yona Mantiknaba Maikaida Laklabra Haibasi Hanna Yankat Haningai Werkle Punamasi Indiagi Furuf Kanglof Naiba Lesemlons Amasung Natki Papal Nungda Nampu Pusinbagi Mahina Uhelakibak Naktani Indagi Nanamasung Lesem Lolgi Papal Nungda Pusin Kibana Maram Oiduna Mibagi Fungpam Topa Tangai Fadaba Haksing Pangandabana Amasung Sihei Naiba Sana Fataf Sana Hanbamaramna Lenga Kunaida Nupigi Fibam Kanbidaba Nupibu Akang Kanbini Haizilaga Awat Ane Sataba Yohanba Senvalongi Fibam Pandabana Haksang Lalol Hanba Cultural Spiritualism Sataduna Masagi Saktam Ikai Kumnabi Fibam Laito Handuna Anigi Marakta Lamhang Naba Asina Singba Kaya Kusem Wina Tuali Masigi Maramna Hogik Lamnamisida Nupigi Mayokta Sataba Awat Anigi Sang Hena Wankali Pibamasi Laktanaba Tung Koiba Moongi Indiagi Miengda Wakiro Latri International Women's Day na Lakpasida Nupigi Mayokta Sataba Awat Anay Sing Lamnamasida Pumut Mutatuna Nupi Ubisimbo Awang Takta Tambiduna Ing Tapa Nuayay Faba Manaba Kunai Ama Sem Nabigi Kongkaf Lominarsi Haina Pirpaki Serolosina Makatari Hauzik Makatana Nasigi Sanawi Pau Lominasi Mari Suba Kanglaipak Marathon Race ke ahanba positions Lelong Haure Bidigi MD Equals Hussein Takre Kanglaipak Students Association na sponsor Torga Athletics Association of Manipur na sinu pangthokiba Mari Suba Kanglaipak Half Marathon Race kilometer kungama thoigi Lamjel ase Kumalapa Man Stadium digi IGP Manglem Jongna lamthaki Man Stadium digi Imphal City ke koibada selba matungda Kuman Lampak Indoor Stadium da Lantungpham oiki Marathon race asida Lelong Hauri Bidigi MD Equals Husiana minute Yankaini Toiga second Kuntran to Sendra Ahanbataki Kundrak from the KS Romazitna minute Yankai Mangaga second Kungamanga Senduna Anisuba Amadi Tawalagi MD Sadikna minute Yankai Taruka second Tarit Senduna Ahum Subataki Mari Suba Inter-District Kanglaipak Football Trophy ki final da Imphal West District amadi Imphal East District Football Association Anina Sanaragani Kanglaipak Students Association sponsor Torga All Manipur Football Association Sinduna Imphal ki Polo Ground da District Mangana Surugatuna Sathariba Sahi Tarat Makhagi Nupa Masagi Mari Suba Inter-District Kanglaipak Football Trophy ki ngaji sana ki ba ahanba semi-final match da Imphal West District Sport Association District Sports Association Bisnupurbu goal ani simno do maiti bapiduna final Sankivani Imphal West ki mai papugi goal ani du KS Johan Amadi L Bideson Sanki Ani Suba semi-final match ki sana ki bada Imphal East District Football Association na District Sports Association Kaksingbo goal ani amada maiti bapiduna final Sanki Imphal East ki goal ani du MD Shiraz Amadi Johnson Sanki Kaksingi amata ngariba goal adu ke Jimna Sankivani Thasi ki tang mapal da aroiba match sanargani Imphal ki Polo Ground Sathariba ahanba Kanglaipak Kabaddi Trophy Sub Junior Boys ki ngasi sanakibada WSWC Wagwai na NSC Mayang Langjingbo point hombutara ni thoi kontra mari da maiti bapikre ani suba match ki sanagadabada SCEO gi team laktabadagi LCMDO na wa overload ahum suba match ki sanagadaba match tasu YPA laktabadagi ALUC Kuraina wa overload hayang ahanba match ta WSWC Wagwai amadi AUC Kuraiga Sanargani Anisuba match ki Sanagadaba ahanba semi-final da LCMDO Lilong Amadi NSC Mayang Langjinga Sanagani
Marisuba Kanglipa Kang Trophy gi final da ya school Kangkhut team A amadi KKCO Kangkhut elangbom lekai ga sanargani Marisuba Kanglai Mega Sport Festival ga mari lenena Sagol Bangi Brazanat Kangsing da satriba Marisuba Kanglipa Kang Trophy gi ngasi sanake ba anba semi final match da ya school Kangkhut team A na ya school Kangkhut team B bu Pansil kontra taruk tara manga da maiti biduna final sankibani Gopal Deva Mandapta Sanakiba Anisuba semi-finals match ta KKCO elangbom lekai na CRC Kundra Fambo Pansil Kuntaruk Taranitu da maitiba piduna final sankibani hayang Kang Trophy asigi arobe match sanargani Kanglipa Students Association Sinduna Tha Sigi Manga Dagi Irom Yumjau Lairembi Community Hall Singjamai Singamakada Satarkiba Marisuba Kanglipa Saibi Yendamnaba Gasilosin Kre Nupa Masagi Kazi Nepu Dagi Nepu Manga Pawagi Pangtok Kibada Ti Wang Toingambana Ahanba Ketrimium Jurisna Nisuba Madi Okram Herengan Bana Ohunsuba Takre Nupa Masagi Kazi Nepu Manga Dagi Yankai Pawagi Pangtok Kibada Modern Academy Ace Gandhina Ahanba Misikolgi Tonison Konsamna Anisuba Amadi INOV TS Kotel Marina Home Subatakre Kazi Yankai Digi Yankai Manga Fawgi Pangtok Kibida Misikolgi is Dhananjoy Modern Academy Atopam Salamba Amadi Mihulski Benson's Lysomna Ahanba Anisubamadi Home Subatakre Nubi Masagi Kazi Nepu Manga Digi Yankai Fawgi Pangtok Kibida Misikolgi Manjita Mayang Lambamna Ahanba Mihulski Tongam Yaipabi Sanuna Anisuba Amadi Modern Academy gi Salungs Albina Marina Ahum Subatakre YDCL Pungdong Bamna Sinduna OFA Playground Tim Taratukna Sugatun Satriba Fast Pungdong Bam Cup Lamlai Kendra Village Wise Men Open Football Tournament ki Nasi Sana Kiba Ahanba Matsta SSC Sector Tim China YDCL Tim B Pungdong Bambu Gol Ohumamada Maitiba Pikre Anisuba Match ki Sana Kiba da NAYO Sanjan Bamna CAYUC Salobu Gol Animada Maitiba Pike Thasigi tang kuntareta Siliguri amadi April tang taramapalda Godata pangthokaduriba sahi asigi second division league ta referee oinanaba Manipur dagi L Ajit L Pritabatra MD Lalit PS Lanthoiba AEFF na khalakle hari Thasigi Nepal dagi kunganithoi fawba Khaidem Golden Youth Club volleyball ground Men's Village Offense Volleyball Tournament Pangthol Agani Saruganimga Club Organizations Amadi Association Singna Thasigi Tang Taramari Fawi Manungda Entry Form Pisilakadavani Akopa Morol Khaidem Golden Youth Club Tagi Kangbayagani Hari Thasigi Tang Kunga Tarutagi Kunga Mapal Fawa New Delhi da Pangthokadaruba Kuntranto Suba Senior Nationals Netball Championship Men's and Women's da Sarugananaba Manipur Team Kananawi Trial Camp Coaching Camp Thasigi Mapal Ga Upung Taretabada Kumalampak Practice Ground da Pangtholagani Hari Ahanba Nilas Wahangbams Memorials Soccer Tournament ke Organizing Committee na Sinduna Sayang Laiba Usa Vavan Club ki ground da Tim Kungama Thoina Sarugadun Satriba Ahanba Nilas Wahangbams 5A sides Open Soccer Tournament ngasi anis warongi sanikiba ahanba match da Nemyoda Nepram Majorna AS Kwaketelbo Goal Nepal Ohumda Ani suba sanikiba match da MLCHCCSA Moranglerakna BFC Sangbo Goal Ani amada maitiba pikre ahum suba match ki sanagadaba match da Goldens FC Uripok laktabadigi UBC B na walk over fangkre amaromda ani suba round gi aroiba match ki sanakiba match da MLCHCCSA Moranglerakna Abungsa Team Sangbo Goal Nepal ohumda maitiba piduna ahum suba round changkre Hauzik ngasi nong mego kiba ngasi ki pau pizri ICAR lampel party ki phangba pau gi matungina ngasi ki khwaidi ki saba degree Celsius kuntaru dasmik manga khwaidi ki ingba degree Celsius taru dasmik manga nungsita yauba ising manul gi sang ayukta sada hombutara ni thoi nungchuldana sada kumathoi ngasi nong sukide loisalak padang ngasi muru bi boxing amukhana pizri swine flu dagi ngak thoknaba sarkar na chapchaba thabak lokat khre Manipur da Women's University lingnaba ISRD minister na khanglak palairi haina BJP ki national spokesperson Tarun Vijay na phangdokre amadi yausang numit humni sen ba fawbada thokbe accident singda myoi hompu asopan nangkhre ngasi di ISTV na pizza pau patang slojre ming tabri busingbo amukana kharjare